Corona virus Mapung Fana Muthatpa Ngamlaroi WHO India da COVID-19 gi anuba case lakh ani ga lising humbudraga mathoi thengna khe Omicron gi case lising taret ka chatret nifugum doi su khrai Manipur da su COVID ke Ahumsuba web Houre nong madam yoi sani ga humbudraga mapan positive oiduna positivity rate chada tara mari dasmik mari yau khrai ama lai khidrai COVID-19 laichat thogaliba novel coronavirus Mapung Fana Muthatpa natraga Mangkiba Lairaroi Haina World Health Organization WHO ge representative Melita Buzanovic na ngarang phongdokre virus asina matam gi oina laisad poghalakpa yai haujikti coronavirus ase endemic disease oirakpage thak amada laklei mafam amada laisad oina matam gi oina laihoraga nei masina taklibade virus ase mapung phana mangkiba haibadu lairaroi Miyoi bana hojik virus ase karam tawna loina gadagi amade karam tawna isabu ngakthok sagadagi haibadu tamgadabane khwaidagi maru oiribade hojik thokliba laisat ase laksin bane paksana sandorakpa mafam singda ahenba midyang sangduna laksin ba mathau tai madu natrabade anouba variant oina masak walaktuna tamba ngamdaba phibam ama thohalakpa yai hojik thengnariba Omicron variant asina hanagi variant singdagi mapangal hanthaba ure adum oinamak variant ase laina lauroidabane karamba matamda komthokpa yabage haibadudi phongdokpa nganmalle Omicron variant na misi mina thokhanbagi chang hantharbasu seksindaba tawroidabane coronavirus na sokhanba haibasida phattaba oiraknabagi macha kaya oirakpa yai haina su phongdorokhe nakal amaromda COVID-19 gi Omicron variant na malemgi tongan balaiba kaya da paksanna sandoroktuna India da su laichut asina maram oiduna Ahumsuba web Laghan kraba tungda Manipur da so web asigi saitheng mapung phana mayok na bahaurakle Manipur da hoki bapung kun mari asigi manungda sample lisinga maga chamapan kuntraga nipan test obada miyoi chaniga humbudraga mapan positive oiba thengnaduna positivity rate chada tara mari dasmik mari yaukhre hairiba masing asi tha mari gi matungda khwaidagi wangna state asi da positive oiba numit oire nauna positive oikhiba sing asi tharaga hojik phawbada state asi da COVID positive oikiba apunba mising lakh amaga lising kuntaret chaniga yangkhai nipan yauduna active case lising amaga chani marfuga ni thoi leiri haina COVID-19 common control room na thadorokpa cherol na khangalakle cherol asigi matungina nauna positive oiba thengnakraba sing adu Imphal East dagi yangkhai ga humdoi Imphal West dagi marfudraga nipan Thoubal dagi taret Bisnupur dagi ane Kaksing dagi taro Kangpokpi dagi taro Tamenglong dagi ama Tengnopal dagi ane Senapati dagi mari Ukhrul dagi mari Churasanpur dagi taraga mapan amade CAPF ki personnel humbudraga taret ne makhoi ga nangramba singi khongul liba amade makhoi gi laifam sing containment area oina laukthokpagi thabak paikhat pa haukhre haukiba pungkun mari asida state asida covid positive oiba mi ama laikhidabaga loinana haujik phawbada laichat asina maram oiduna laikhidaba mi gi masing lising ani ga tara manga yaukhre nauna laikhidraba miyoi adu Imphal East district ki manung chana laiba mafam amadage ne masagi chahi kuntraga mapan khakta ngairiba miyoi ase hanadagi comorbidity condition amata laitavada natana covid vaccine gi dose anima kapthokhraba miyoi ne state asida nauna miyoi yangkhai ga mapan anaba pharaduna discharge tawkhe makhoi tharaga hojik phawbada laishit asina naruraga phagalakhraba apunba migi masing lakh amaga lising kulhumdoi chamapan hompuga mathoi yauduna recovery rate chada marfudra taret dasmik mari amada laire nauna discharge tawkhraba sing adu home isolation dagi kuntraga ni thoi Jenims dagi ahum amade covid care center sing dagi kunga mari ni haide tha asigi taraga manga da state asigi tongan ba vaccination center sing da miyoi lising mari ga chamnga tareta vaccine kapkhe madu tharaga hojik phawbada state asida vaccine kapkhraba apun ba mi gi masing lakolhum doi lising marfu taruka chatret yaukhre masigi manungda lak tara humdoi lising hompu mathoi chamri ga yangkhai tarukna ahan ba dose ne loinana lak taraga lising taraga mapan chani ga marfu ni thoina ani suba dose ne lising mangaga chamapan hompu ga ni thoina precautionary dose kap khraba miyoi sing ne state asigi oina Jenims hospital da covid designated bed chamaga marfu dra laibagi manungda chamaga kulhumdoi hangduna laire Rims ki oina nifu taret laibagi manungda kuntraga taret hangduna lairi hainasu serol asina makata na haire District khudingda COVID care center amamam hangna bakhangan khre Manipur gi district taraga tarukmakta yamdrabada COVID care center amamam hangdongna ba Manipur lenga ke health directorate na mari laina basing da khangan khre health services ki director Dr. K Razona khuyek piduna thokiba
ऑफिस मेमोरेंडम अमन हाई स्टेट असिदा कोविड संदोकपगी चांग लेप लेतना वांखलगलिबा अमदि ओमिक्रॉन वेरिएंट की केस मसिंग यामना थेंगनरगलिबा सिगी येंगलगा लाइचद असि मतम चाना लाक्सिनबा ngamhaunaba डिस्ट्रिक्ट पुमनमक्ता यामद्रबदा कोविड केयर सेंटर अममम थंबगी तंगाई फदबा लैरे मरम असिना चीफ मेडिकल ऑफिसर सिंगना खुदक्तगे थबक पाइखतुना कोविड केयर सेंटर हांगनबा थौरांग तौगदबने मसिदा मरी लेनबा डिस्ट्रिक्ट एडमिनिस्ट्रेशन सिंगनसु अंगम मतेंग पांगदबनी हाइना चेरोल असिना मखाताना हाइरे मालेमदा कोविड की ओमिक्रॉन वेरिएंट ना पाक्तकनना संदोरकपदगे इंडिया दसु कोविड की अहुमसुबो वेब लाखनख्रबने चैरक असिदा मणिपुर दसु हौकिबा चयोल अनिरोंगी ममांगदगे कोविड पॉजिटिव ओइबगी चांग हेंगलक्तुना हौजिक एक्टिव केस लिसिंग अमगा चनी मरफुगनी थोई लैरिबने मीडिया पर्सन सिंह पोस्टल बैलेट सिजनदुना वोट थादबा याहनख्रे इलेक्शन कमीशन ऑफ इंडिया ECI ना मीडिया पर्सन सिंहबु पोस्टल बैलेट सिजनदुना वोट थादबा याबगी खुदोंचाबा पीख्रे हंदक पांगथोकदरुबा स्टेट मंगागी मिखल असिदा हाइरिबा खुदोंचाबा असि फंगहल्लगने ममांगद ECI ना चही मरफुगी मथक्ता लैरबा अमसुंग हक्चांगी फिबम चादा निफु डिसेबल ओइबा मियोइसिंग लोइनना COVID-19 पॉजिटिव ओइरबा मियोइसिंग पोस्टल बैलेट सिजनदुना वोट थादबा याहनख्रबने लैंगा की थौमीसिंग मरुओइना मिखलगा मरी लैनना थबक तौबा मियोइसिंग मसा लाक्तुना वोट थादबगी खुदोंचाबा लैतबसिंग पोस्टल बैलेट सिजनदुना वोट थादबा याहनखिबादुगी मथक्ता नौना मीडिया पर्सन सिंगसु पोस्टल बैलेट सिजनदुना वोट थादबा याबगी खुदोंचाबा पिरखिबने असिगुमलबा खुदोंचाबा सिंग फंगलबा कांगलुप सिंग अदुदे फूड सिविल सप्लाई एंड कंज्यूमर अफेयर फूड कॉर्पोरेशन ऑफ इंडिया ऑल इंडिया रेडियो दूरदर्शन पोस्ट अमसुंग टेलीग्राफ रेलवेज BSNL पावर हेल्थ फायर सर्विस अमसुंग सिविल एविएशन के ड्यूटी लैबा ऑफिशियल सिंग बैलेट की खुथांगदा वोट थादबा याहल्ले चीफ इलेक्टोरल ऑफिसर S करुणा राजुना पाउमी सिंह फोंदोखिबदा वोट थादबगी खुदोंचाबा लैत्रबा ड्यूटी दा लैबा मियोइसिंग पोस्टल बैलेट की खुदोंचाबा फंगने मदुगिदमक रिटर्निंग ऑफिसर दा एप्लीकेशन थादुना फॉर्म नंबर 12D लौगदबने अदुगुंबा एप्लीकेशन अदु मरी लेनबा नोडल ऑफिसर ना वेरीफाई तौगदबने पोस्टल बैलेट पीबीनबा हाइजरकपा अदु रिटर्निंग ऑफिसर की मखुत्ता बोर्ड हाइदोकदबा नुमित मंगानेगी ममांगदा यहोलकदबनी हाइरे मयाई लंबी थिंगलरोय था असिगी मापन सखंगदबसिंगना अबुजम जोन अमदे अबुजम ससिकांतबु नोंमैना कापतुना हालंबगी मतांगदा मयाई लंबी थिंगबगी खोंजंग संगसिंदुना लाखिबदु लैंगाका यानबा पुरकपा मरमना खुदक्तगी हंदोकलगनी हाइना JAC की कन्वेनर रवि न फोंदोरकले पाउमी सिंगदा यांगलेम रवि न मखाताना हाई मिहार असिगी मतांगदा सेमखिबा JAC गा ngarang चीफ मिनिस्टर गा महाकी बंगलोदा उनदुना वारी सानबदा JAC ना थमखिबा डिमांड मंगा अदु अथुबा मतमदा थबकता ओंथोकलगनी हाइना थाजबा पिरकबदा नतना MOU साइन तौनबदगे लंबी थिंगबगी खोंजंग असि हंदोकनबगी फिरेप लौखिबाने मरम असिना असिबा हक्सांग अनिमक ngasi मोक्तगी लौदुना अरोइबा मथौ मंगम पांथोकलगने मिहार असिगा मरी लेनना JAC अमदि इमुंग मनुंगना चंगसिलखिबा खोंजंग कयादा मतेंग पांगबिरखिबा पुमनमकपु थागतचरी हाइनसु महाकना मखा ताखि अंगकपा मवोंगदा लेन ताख्रे सेनापति डिस्ट्रिक्ट की कारोंगदा ngarang नुमित जुंगबा मतुंग अंगकपा मवोंगदा लेन ताख्रे लेन ताखिबा मतमदुदा नोंग का हेना मंगबा लैखिदे अतियागी मफम खरदा इहांग हांगबा मसुंग अतियागी मसु मयेक सेंगना उबा फंखे अदुम ओइनमक मफम खरददे अंगकपा मवोंगदा लेन हैथरखि कारोंगा थंगना लैबा अतोपा मफम सिंगदे नोंग ताबा नत्रगा लेन ताबगी थौदोकसिंग थोखिदे प्रेसना फंगबा पाउगी मतुंग इन्ना ngarang numit jungba matungda angakpa mawongda len haitharakpa aduda miyamna angakpa phawbaga loinana senthokhtuna yengnakhi haire aroibada tabiriba pumnamakpu thagachare